flight the chadana bus se like the badagi manipur gi 𝐍𝐄𝐖 taraga ni thoigi mahiroi sing assam da pangthokadaba regional meet ta sarugyaba ngamloi dore haba wafam yauriza masi khoi assam da pangthokadoba khoi north east state sing gi oiba khoi jawahar nabodia vidyalaya gi mahiroi sing na khoi gi regional meet khoi gi nupi macha masu nupa macha mahiroi sing atonga tongan ba sports amadi discipline sing de saruk kadaba khoi gi meet se khangalaba vidyalaya sing gi mahiroi sing na yauru gadabani haba tare oza adubu khoi gi hawkhiba khoi gi me ahum gi dising oni ga kun go humdoi gi irang asina khoi gi national highway khoi gi 2 amasung khoi 37 khoi gi mitai sing na chathokasin yadana hojik free movement yadana leiriba sigi gi matang sida khoi gi chatpa singam moidori haba gi wafam ne oza sa matang si loshela poina oza kama in thamini oza ge mot aduni masi kan 𝐍𝐄𝐼 ko jawahar nabodia vidyalaya kendra ko moi ka issue na te manipur miyam gi issue ni khong pali khut pali ko aduna kan ni khong na chatpa yadaba gari thau yadaba leibak haibadu akoi manipur state ni adusu masagi maramdam gi manungda masagi miyam jingna langjena limni ko maduda leiriba government responsible government ni high naba kana shape tawjari bani kana amna asoiba amani ko aduna hari ba porsi yam nuai taba thaba hai batare wana manipur gi sanaroi singna chatpa khotpa man kana ni manipur gi natri india gi mingche tau shulep tra dum por iko aduga marak ta khara ta tomthin ngan ba khara ka koina tobna tana paktak na sports policy da employment policy pa sana thambi dana leiba nati ko aduna hai ba mayam sing asigi marakta ngasai gi 𝐍𝐄𝐼 gi sat kanoni akoi gi mahiroi sing mayam si akoi gi kanoni manipur da leiri si 𝐍𝐄𝐼 train thui ko train thui gi oi ba magi khandana selection process loi loirabani tonga magi han na maram di finding competition ma yaw jingai da ngasai gi kana pre kana selection mayam tong process mayam taw loigrabani khatnaba sanaroi sing adu gi chatnaba gi kana lambi du makha chatpa yadri haibani aduna makha chatpa yayana hai gi ngasai gi kara tawi mayam da karai chakre sai aduni adugi sabana ba case ni aduna hariba itself 𝐍𝐄𝐼 private school nati aduna government ki scheme makada ngasai gi leijaba kanu amani aduna makoina tongan ba hariba kanu si yang kan athu matam da government na madugi mari leina ba kanu dagi kanu relief tawna ba ko ayina flight ticket waro hangal andagi kari gi magi kari khara athu ba lokal aningi policy program da adu moidi kanu dagi miyam di khai bi yar roidana aduga khoi do ina concern oiri badi highway chatpa yadi haibaduni adu miyam issue ni ko aduna sigi mayam se agar restore tongna ba khona ba sa haibatu action taken masi yamna mathau tai aduna amutang committee tawrkana manipur gi puwari da ki hera chandra gi kano leiriba tikendra ji ki thangan gi leiriba asmaina ko amutang leihobo yaba kano ni leader amakatang di pohanningi ko aduna adum kano ni social media ki leiraga di yar roi aduga kano ni security gi kano yenga kanda lanthum tajan bagi period to adu yaroi hayeng soidana mi na matam amada ngasai gi soidana miyam na khunga kanoni thina ngangnara kani ko aduga amuk ai sirba matungda manipur da su leader khara dum palli dana koida kamai gi jati gi don gi natana sipan eba muslim marakta gi isi mati pangan gi sinaw da gi akoi alimudin dum akoi kitang modern same oina dum palli dana ali gi sing gi kanu da gi isini naw sing gi marakta gi yangma so saija ga dum palli dana ko atai afaw same leite ha mate lei tawbada di apfa pusalaki ba same kanano adagi kana pusalaki kanano ha ba gi record na hena sai ba same ata oina tawe ba aduna sigum si yenga kanda amutang di tielaba matam sida yam model loiba aga manipur gi history ya yumpham oraga ipa ipu mayam gi asanga masani ko khalla kanda center state relation gi federalism gi oriba aga sai power ga kitang exercise tawge natraga di manipur miyam se kanoni adugi matik kanoni apibam sararoi tungnam chat leitre aduga manipur and manipuris are something kata okay different from other communities and other state havani magi historical background jinga kan adu khangna understand to thabuk to leader khara mathok tai madu oi view oi minasi harga ko ai sai lusingi ko